ꯍꯧꯖꯤꯛ ꯀꯨꯝꯕꯤꯗ ꯌꯥꯝꯀꯟꯅ ꯏꯔꯥꯡ ꯇꯧꯔꯦ ꯁꯤ ꯑꯝꯇ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯀꯨꯝꯕꯤꯗ ꯑꯥꯔꯃꯤꯅ ꯒ꯭ꯌꯥꯁ ꯀꯥꯞꯀꯅꯤ ꯀꯩꯅꯣ ꯇꯧꯅꯤꯅ ꯇꯧ ꯂꯩꯔꯦ ꯁꯤꯗ ꯏꯃꯥꯏꯕꯦꯜꯁꯤꯡ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯃꯨꯛꯅꯔꯦꯗꯣ ꯒꯥꯔꯤ ꯑꯁꯤ ꯑꯁꯤ ꯀꯟꯅ ꯃꯨꯛꯅꯔꯦꯗꯣ ꯕ꯭ꯂꯦꯛ ꯕꯌꯥꯅꯤ ꯆꯦꯟꯒꯅꯣ ꯕ꯭ꯂꯦꯛ ꯕꯌꯥꯅꯤꯕ ꯆꯦꯟꯒꯅꯣꯕ ꯕ꯭ꯂꯦꯛ ꯕꯌꯥꯅꯤꯕ ꯆꯦꯟꯒꯅꯣꯕ ꯀꯟꯗꯣꯔꯣꯏꯕ ꯕ꯭ꯂꯦꯛ ꯕꯌꯥ कापे rồi ta khai đây thì nó tôi cùng đi đó đang ngầm hố đây lùa đây nó bị gì thế nào rồi wow cái cùng đi lên back up làm cái tấm màn này cái cùng đi đó Sắp xa à 아시 도무지라고 봐. ꯀꯨꯝꯕꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝꯅ ꯆꯤꯡꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤ 4 ꯍꯥꯠꯂꯤꯗꯣ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯩꯅꯣ ꯍꯥꯎꯇꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯕꯪ ꯐꯣꯔꯁ ꯂꯥꯛꯑꯝꯃꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯥꯛꯑꯝꯃꯤ ꯍꯦꯛ ꯃꯣꯏ ꯆꯠꯈꯤꯕꯒ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯕ ꯃꯥꯜꯂꯤ ꯍꯦꯛ ꯆꯠꯈꯤꯕꯒꯅꯦ ꯇꯧꯔꯤꯁꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯟꯈꯤꯕꯒ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯏꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯁꯤ ꯌꯧꯅ ꯏꯔꯥꯡ ꯊꯣꯛꯑꯀꯥꯟꯁꯤꯗ ꯀꯨꯝꯕꯤꯒꯤ MLA ꯃꯁꯛ ꯎꯗ꯭ꯔꯤ MLA ꯂꯥꯛꯑꯝꯗꯦ ꯊꯥꯡꯒꯒꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯥꯛꯑꯝꯃꯤ ꯑꯇꯩ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯀꯨꯝꯕꯤꯒꯤ MLA ꯄꯥꯎ ꯇꯥꯗꯕ ꯀꯩꯅꯣ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯊꯣꯛꯑꯒ ꯂꯥꯛꯇꯦ ꯚꯣꯠꯀꯤ ꯀꯔꯤꯒꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯏꯔꯥꯡ ꯌꯧꯅ ꯀꯩꯅꯣ ꯇꯧꯔꯕꯁꯤꯗ ꯂꯥꯛꯄꯤꯗꯦ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯀꯨꯝꯕꯤꯗ ꯊꯣꯛꯑꯦ ꯍꯌꯦꯡ ꯀꯩ ꯂꯝꯗ ꯊꯣꯛꯀꯅꯤ ꯈꯪꯉꯝꯄꯣꯠꯇꯦ ꯃꯊꯪ ꯁꯨꯝ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯍꯟꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡꯅꯦ ꯃꯁꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯀꯥꯏꯔꯤꯕ ꯒꯥꯔꯤ ꯑꯥꯔꯃꯤꯅ ꯊꯣꯡꯒꯥꯏꯔꯝꯃꯤꯕ ꯁꯤ ꯀꯅꯥꯅ ꯁꯤꯡꯗꯣꯏꯅꯣ ꯍꯧꯖꯤꯛ ꯁꯤ ꯀꯅꯥꯅ ꯔꯤꯛꯁ ꯂꯧꯗꯣꯏꯅꯣ ꯈꯨꯟꯁꯤ ꯀꯅꯥꯅ ꯉꯥꯛꯇꯣꯏꯅꯣ ꯁꯤꯗ ꯎꯔꯤꯕ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯁꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯄ ꯆꯤꯡ ꯅꯠꯇꯦ ꯁꯦ ꯀꯤꯂꯣꯃꯤꯇꯔ 6-7 ꯑꯗꯨꯒꯤ ꯆꯥꯡ ꯉꯥꯛꯇꯅꯦ ꯁꯦ ꯁꯤꯗ ꯂꯣꯏꯅ ꯀꯨꯀꯤꯁꯦ ꯄꯔꯦꯡ ꯁꯥꯅ ꯂꯩꯅꯤ ꯁꯤ ꯗꯥꯝꯄꯤ ꯑꯁꯤꯗ ꯂꯝꯕꯤ ꯆꯥꯎꯅ ꯂꯩꯅꯦ ꯗꯥꯝꯄꯤ ꯇꯥꯕ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯕ ꯃꯁꯤꯗꯒꯤꯅ ꯑꯌꯥꯝꯕ ꯀꯨꯝꯊꯔꯛꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯛꯅ ꯀꯨꯝꯕꯤꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯕ ꯆꯤꯡꯁꯦ ꯁꯤꯗꯕꯨ ꯈꯨꯟ ꯉꯥꯛꯄ ꯂꯩꯇ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ